Manipur tholi ba irang asina marum warga lanjina raktuna Kwakta Sericulture farm da hangwa relief camp ta Leiriba Emung samaga Manipur drama pan gi manungda Emung contract taret lom nong manni asida nong leptana sukhibadage ngarang thangjing singdage ka hena ising center raktuna Moirang Turel torban kaiduna ising Chenshillakpadagi Ichaogi Awaba Mayok-Narure ising thumjin kiba relief camp ki Emung sing manak nakna leiba mafam singda tholaga saphagadaba mafam sing yengduna sange phamlogduna leiri Ichao Asina Amadi Ichao Tholiba Manipur Health Services ki Director Dr. O Sanahanbi Bishnupur ki CMO Dr. L. Raichandrana Lusingba Medical Team Amadi Moirang Assembly Constituency ki MLA ki PRO Yawba Team Amana Satuni Singkrai Loinana Thanaba Ising Sanaba Polam Sing Kudaki Oiba Mathau Taba Pirol Sing Pinaba Thamlaki Karang hing ay se katang tenga tumi tabak atin mamle di pung baro makaya dai tumi matam sa nong chuba hogre adwai na bikap tholok pung manga soi bok se nong kan chu na lerame ada hairiba nong chubi fium sidai se katang nung nang mampoe ado tanja sidai khoi gi inmeda mana phone to biraga khoi gi hairibi sing ase game site sida khar lik oi bo hojale sing changsan ba hore na haibi ado si karman to thing si gen khanang ai tanja sida ai se thong no ready tarunga sida wall collapse tawre hai haibo walls ka man collapse tor na ga khoi gi hek relief game si kha thomana kan da turen ma cham chele hairiba turen se ising se ka hena lakna mar mar Thong si makhada phajana chen mangam dabdei ising se khoi wall sida ngasalak pasna around 4 feet muk wangkhana ngasale ising sina sina maram marga wall se collapse taw gebne ado yam ngalingai matam oiba aduga ngasai mi su kya lenda bisna maram markanda khatang khudong cha da han bada quick response team se khatang phajawi wat adubu laibok phabadi within minute tara kudmung nung da khoi gi km gi miam chung thokpiraga khoi mayam se rescue tawre ado makhata na khoi gi district administration dagi yamna prom action lobbirak na khoi gi km asida thenari bawa basi bu khatang makhai awab da katang khang ngam bi pangam pi bi dangta district wisdom su that chari ne Health Services ki Director Dr. O Sanahan bina phongdok ki bada awab taringi cherakta IDP sine Ichaogi Awaba Mayok thangna basi nuaite Chief Secretary gi paukta matungina khudakta laktuna Ichaogi phibam yengsilabani haiki Isingdi singtho ame singdo khotopata hori lainangumba khradi lehoi yam kana singdo hori do lainang du toraga amana thumbirak traga dia khuna final gumba kari gumba hypo gumba toraga fazna clean toraga fazna kanghalaga changhanna baina di akhoi haijarame ma cholinge do di dum changa anab si hen ga dawnina do anab di hujik na traga su nong ni matung da khara anaye khunghamani khangde lok lai hongni khangde kari gumba khradi dum lakpi ai adugi damak akhoi hana dagi su akhoi gi are be dang lang thal laijari khoi central medical store dagi su extra khara khoi puraga laksai khoi minor relief camp tari masa masa da yengdana pide ko aduna khoi gi semo Bishnupur gi makhada DNO haidna district nodal officer relief ki maki team du torga yengaga particular anaba du ki darkar oi ba hidak sing du piga da bina khoi mukhida sina jarame ko semo sahib ga wari saraga DC khoi gi respected DC keno se Bishnupur ga kusam naraga huji ki hariba akai ba wal matek to adum khangthang anyhow torga amona sanga tanaba gi damakta khoi madugi section tharang ma lobby na bahai dina ai request tawjarame